ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯃꯥꯡꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ 0 ꯄꯣꯏꯟꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯁꯜꯂꯤꯁꯦ ꯂꯝꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯗꯁꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯐꯖꯕꯁꯤꯡꯗꯣ ꯑꯩ ꯑꯃꯨꯛ ꯌꯧꯔꯒ ꯎꯠꯂꯛꯑꯒꯦ ꯑꯩꯁꯦ ꯒꯥꯔꯤ ꯊꯧꯖꯧꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯆꯠꯇꯤ ꯆꯠꯂꯝꯃꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯣ ꯆꯠꯂꯝꯃꯒꯁꯨ ꯃꯌꯥꯝ ꯐꯔꯦ ꯆꯠꯇꯕ ꯌꯥꯎꯕꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯄꯨꯟꯅ ꯌꯦꯡꯉꯨ ꯔꯥꯀꯦꯁ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯕꯇꯟ ꯑꯁꯤ ꯅꯝꯕꯤꯌꯨ ꯑꯩꯈꯣꯏ ꯌꯧꯗꯤ ꯌꯧꯁꯟꯗꯣꯔꯦ ꯃꯐꯝꯁꯦ ꯀꯩꯊꯦꯜ ꯃꯥꯡꯗ ꯈꯤꯇꯪ ꯆꯠꯂꯒ ꯁꯉꯥꯏꯄꯜ ꯂꯩꯕ ꯀꯦꯝꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯝꯃꯒ ꯑꯩꯈꯣꯏ ꯆꯪꯉꯛꯄꯅꯦ ꯃꯌꯥꯝꯁꯨ ꯆꯪꯕꯤꯔꯣ ꯐꯖꯩ ꯃꯐꯝꯁꯦ ꯅꯩꯔꯦ ꯍꯣꯔꯦꯟ ꯐꯖꯅ ꯎꯠꯂꯛꯑꯒꯦ ꯑꯩ ꯏꯊꯟꯇꯅꯤ ꯅꯩ ꯍꯥꯏꯕꯤꯁꯦ ꯂꯩꯆꯤꯟ ꯉꯥꯛꯇꯅꯦ ꯃꯅꯤꯡꯗ ꯎꯔꯤꯁꯦ ꯑꯇꯣꯞꯄ ꯂꯩꯆꯤꯟ ꯉꯥꯛꯇꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯥꯎ ꯌꯥꯕ ꯑꯃꯅ ꯂꯩꯆꯤꯟ ꯊꯦꯡꯅꯔꯅꯤ ꯃꯊꯛ ꯀꯥꯈꯠꯄꯗꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ सोइदना यंगी लाओ कहीं नोंग शादी करना सारी उधर गई मकान में साथ तो याद लेकिन जो ताज़ा लग पाते कि नोंग चुसले नोंग शुरू में साथ सारा मगर इतनी वाह फजा करते ना फम जे तन पेन में दीवार है किसी anyway हम इधर फजा करते ना मारे नोंग शुरू में ना याद रहे इधर से nung surambadu hangtokre nung surambadu hangtokre hauji hai oi dori weather siwa weather ni jaga dore ji ho han nung karam mani ho yes weather change to do ina ari ji padare ngan tore na chai na mati padane wa para lawe Kita kakak logi ke, ada macam ni. Aku isi foto aja yang udah wang, tapi man bewan ni, wang. Aduh masih nunggu apa na nan ki, kau juga ini nunggu apa na sih na at